Hi, welcome back to my channel. Photography community, everyone known as PK channel. Punamukpu thagasari kitang thengre. Network problem khara leibna maram orga kitang mayam ga unabugi tanjasi aina thajak bi matamdi khara thengjakre. Amana ngarang amri nahansi aigi chinjaba thabak khara maram orga mayam ga thengnaba da kitang mayam ga unakidre. Madugidamuktasu channel asibu warobiroi amadi aibusu ngapigani heduna ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯉꯁꯤꯗꯤ ꯃꯍꯧꯁꯥ ꯊꯝꯕ ꯇꯣꯄꯤꯛꯇꯒꯤ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝ ꯊꯦꯡꯈ꯭ꯔꯦ ꯑꯩꯅ ꯃꯌꯥꯝꯗ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯊꯥꯗꯣꯛꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯃꯈꯩ ꯍꯧꯖꯤꯛ ꯐꯥꯎ ꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯅꯁꯨ ꯈꯪꯍꯟꯖꯔꯤ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯅꯨꯄꯤꯂꯥꯟ 12 ꯗꯤꯁꯦꯝꯕꯔ ꯅꯨꯄꯤꯂꯥꯟꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇꯪ ꯍꯥꯏꯖꯒꯦ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯅꯨꯄꯤꯂꯥꯟꯒꯤ ꯃꯔꯝꯗ ꯃꯌꯥꯝꯗ ꯈꯔ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯑꯍꯥꯟꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯪꯕꯤꯔꯛꯏꯁꯤ ꯀꯅꯥꯅꯣ ꯑꯝꯇꯪ ꯇꯥꯛꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯍꯥꯏꯅꯕ ꯂꯩ ꯋꯨꯃꯦꯟꯁ ꯋꯦꯜꯊ ꯑꯦꯟ ꯋꯥꯏꯟ ꯑꯥꯔ ꯗꯤ ꯑꯣꯔꯤꯖꯤꯟ ꯑꯣꯐ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤ ꯂꯟ ꯑꯦꯟ ꯋꯥꯏꯟ ꯖꯨꯁꯦ ꯃꯁꯤꯅ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝꯒꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯂꯧꯅꯕꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ WWW ꯍꯥꯏꯔꯤꯁꯤ W ꯑꯍꯨꯝꯁꯦ that means women wealth and wine are the origin of crisis ꯍꯥꯏꯕꯅꯦꯕ ꯃꯍꯥꯚꯥꯔꯠ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯋꯥꯔꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯤꯡꯁꯦ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯍꯧꯔꯛꯐꯝꯁꯦ ꯅꯨꯄꯤꯒꯤ ꯀꯩꯅꯣꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏ ꯌꯣꯖꯕꯤ ꯃꯈꯣꯡ ꯑꯍꯨꯝꯒꯨꯝꯕꯅꯦ ꯃꯣꯏꯁꯦ ꯋꯨꯃꯦꯟ ꯋꯦꯜ ꯑꯦꯟ ꯋꯥꯏꯟ ꯃꯁꯤ ꯑꯦꯅꯤꯋꯥꯔ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩꯔꯕꯅꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯐꯥꯔꯁ ꯇꯥꯏꯝ ꯂꯥꯏꯠꯁꯤ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯗꯨꯒ ꯐꯥꯔꯁ ꯇꯥꯏꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯤꯕꯗꯣ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯝꯇꯪ ꯇꯥꯛꯄꯤꯔꯛꯑꯣ ꯑꯩ ꯁꯛ ꯈꯪꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗꯤ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯇꯣꯄꯤꯛꯅꯤꯀꯣ ꯉꯁꯤꯁꯦ 12 ꯗꯤꯁꯦꯝꯕꯔ ꯅꯨꯄꯤꯂꯥꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯅꯨꯃꯤꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯈꯤꯇꯪ ꯑꯩ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯑꯗꯨꯅ ꯇꯧꯖꯕꯅꯤ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯩꯅ ꯇꯥꯖꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯖꯔꯤꯕ ꯋꯨꯃꯦꯟ ꯋꯦꯜ ꯑꯦꯟ ꯋꯥꯏꯟ ꯑꯥꯔ ꯗꯤ ꯑꯣꯔꯤꯖꯤꯟ ꯑꯣꯐ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯕꯁꯤꯅꯦꯕ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯁꯨ W ꯑꯍꯨꯝꯁꯤ ꯃꯅꯨꯡꯗ ꯋꯥꯔꯜ ꯋꯥꯏꯗ ꯋꯦꯕ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯏꯟꯇꯔꯅꯦꯠꯀꯤ ꯑꯣꯏꯕ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅ ꯄ꯭ꯔꯦꯖꯦꯟ ꯁꯤꯅꯥꯔꯣꯗ ꯃꯇꯝ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯐꯥꯎꯗ ꯆꯠꯅꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯊꯝꯖꯅꯤꯡꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯖꯒꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ ꯑꯦꯕ꯭ꯔꯤꯋꯦꯌꯔ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯍꯧꯔꯛꯐꯝꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄꯁꯦ ꯅꯨꯄꯤꯅꯦ ꯁꯤꯅꯦꯕ ꯋꯨꯃꯦꯟ ꯃꯊꯪꯗ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯋꯦꯜꯊ ꯂꯟ ꯊꯨꯝꯁꯦ ꯂꯟ ꯊꯨꯝ ꯑꯣꯏꯔꯝꯒꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯋꯨꯃꯦꯟ ꯂꯩꯔꯦ ꯋꯨꯃꯦꯟꯗꯒꯤ ꯂꯥꯛꯑꯅꯤ ꯔꯣꯅꯥꯜ ꯈꯦꯇ꯭ꯔꯤꯃꯦꯌꯔ ꯏꯌꯥꯝꯕ ꯋꯥꯔꯤ ꯍꯥꯏꯒꯨꯝ ꯇꯧꯗꯦ ꯑꯣꯀꯦ ꯏꯌꯥꯝꯕ ꯋꯥꯔꯁꯨ ꯍꯥꯏꯒꯨꯝ ꯇꯧꯗꯥꯏꯅꯦ ꯑꯣꯀꯦ ꯋꯥꯔꯁꯨ ꯋꯥꯔ ꯋꯥꯔ ꯋꯨꯃꯦꯟ ꯋꯦꯜ ꯑꯦꯟ ꯋꯥꯏꯟ ꯍꯥꯏꯕꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯍꯥꯏꯖꯩ ꯍꯣꯏ ꯋꯥꯔ ꯍꯥꯏꯕꯁꯨ ꯌꯥꯏ ꯗꯕ꯭ꯂꯤꯎꯅ ꯁ꯭ꯇꯦꯟ ꯇꯧꯔꯁꯤ ꯌꯥꯝ ꯍꯥꯏꯕ ꯌꯥꯏ ꯑꯗꯨ ꯋꯥꯔ ꯂꯥꯛꯏꯁꯦ ꯑꯩꯅ ꯀ꯭ꯔꯥꯏꯁꯤꯁ ꯂꯥꯛꯑꯦ ꯍꯥꯏꯕꯅꯦꯕ ꯋꯨꯃꯦꯟ ꯋꯦꯜ ꯑꯦꯟ ꯋꯥꯏꯟ ꯑꯥꯔ ꯗꯤ ꯑꯣꯔꯤꯖꯤꯟ ꯑꯣꯐ ꯀ꯭ꯔꯥꯏꯁꯤꯁ ꯍꯥꯏꯕꯁꯦ ꯃꯁꯤ ꯀ꯭ꯔꯥꯏꯁꯤꯁꯇꯒꯤꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝꯗꯨꯒꯤ ꯍꯧꯔꯛꯐꯝꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯨꯃꯦꯟ ꯃꯊꯪꯗ ꯋꯦꯜ ꯑꯦꯟ ꯋꯥꯏꯟ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗ ꯋꯥꯏꯟ ꯍꯥꯏꯕ ꯀꯥꯟꯗ ꯑꯌꯥꯝꯕ ꯆꯤꯡꯈ꯭ꯔꯦ ꯉꯁꯤꯗꯤ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯅꯨꯄꯤꯂꯥꯟ ꯅꯨꯃꯤꯠꯅꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯅꯩꯅꯃꯤꯟꯅꯕ ꯌꯥꯕ ꯈꯔ ꯇꯧꯁꯦ ꯑꯗꯨꯅ ꯃꯍꯧꯁꯥꯒꯤ ꯇꯣꯄꯤꯛꯇꯒꯤ ꯈꯤꯇꯪ ꯁꯩꯗꯣꯛꯆꯔꯒ ꯅꯨꯄꯤꯂꯥꯟꯒꯤ ꯉꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤꯂꯥꯟꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯈꯪꯃꯤꯟꯅꯕ ꯌꯥꯝ ꯇꯉꯥꯏ ꯐꯗꯦꯅ ꯈꯟꯖꯔꯒ ꯇꯣꯄꯤꯛꯁꯤ ꯊꯝꯖꯕꯅꯤ ꯏꯆꯟ ꯁꯣꯅꯤꯌꯥ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯅꯨꯄꯤꯂꯥꯟ ꯇꯥꯔꯛꯅꯕꯅꯤꯀꯣ ꯉꯁꯥꯏꯒꯤ ꯃꯊꯪꯗ ꯋꯦꯜꯐꯨ ꯂꯩꯔꯦ ꯂꯟ ꯊꯨꯝꯒꯤ ꯃꯇꯥꯡꯗꯒꯤꯁꯨ ꯃꯁꯤꯁꯨ ꯑꯃꯨꯛ ꯑꯌꯥꯝꯕ ꯋꯥꯔꯤꯗꯤ ꯀꯗꯥꯏꯗ ꯂꯥꯛꯑꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯃꯊꯪꯗ ꯋꯥꯏꯟ ꯂꯥꯏꯁꯤꯁꯨ ꯃꯊꯛꯀꯤ ꯂꯩꯔꯤꯕ ꯋꯨꯃꯦꯟ ꯑꯦꯟ ꯋꯦꯜꯊ ꯃꯁꯤꯁꯤꯅ ꯋꯥꯏꯟꯁꯤ ꯌꯥꯝ ꯂꯥꯛꯍꯜꯂꯦ ꯑꯍꯨꯝꯁꯤ ꯍꯦꯛ ꯄꯨꯟꯈꯤꯕ ꯀꯥꯟꯗ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯍꯧꯔꯛꯐꯝ ꯂꯩꯅꯤ ꯀ꯭ꯔꯥꯏꯁꯤꯁꯁꯤ ꯍꯦꯛ ꯍꯧꯈ꯭ꯔꯕ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯋꯥꯔꯗꯣ ꯀꯝꯄꯜꯁꯔꯤ ꯏꯅꯥꯎ ꯔꯣꯅꯥꯜꯅ ꯍꯥꯏꯔꯤꯕ ꯋꯥꯔꯗꯣ ꯀꯝꯄꯜꯁꯔꯤ ꯂꯥꯛꯑꯅꯤ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁꯣ never forgets ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ WWW women well and wine are the origin of crisis ꯍꯥꯏꯔꯦꯕ but
ꯑꯩꯅ ꯍꯥꯏ according to my topics ꯌꯦꯡꯉꯣ ꯅꯨꯄꯤ ꯂꯥꯟꯁꯤꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯑꯆꯧꯕ ꯋꯥꯔ ꯑꯃꯅꯦ ꯍꯥꯏꯈꯤꯕ ꯏꯍꯧ ꯆꯪꯍꯟꯈꯤꯕꯅꯦ ꯋꯤꯠ ꯂꯥꯟꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯏꯍꯧ ꯃꯅꯤꯄꯨꯔꯒꯤ ꯀꯟꯖꯅꯕꯒꯤ 이호 막 ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥ ꯌꯥꯝ ꯎꯠꯊꯣꯛꯄ ꯉꯝꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯑꯃꯅꯦꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯅꯨꯄꯤ ꯂꯥꯟ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯅꯨꯄꯤ ꯂꯥꯟꯁꯦ ꯀꯌꯥꯔꯛ ꯊꯣꯛꯈꯤꯒꯦ ꯁꯤꯅꯤꯗ ꯅꯨꯄꯤ ꯂꯥꯟ ꯀꯌꯥꯔꯛ ꯊꯣꯛꯈꯤꯒꯦ ꯄꯥꯂꯟ ꯇꯧꯔꯤꯕ ꯅꯨꯄꯤ ꯂꯥꯟꯁꯦ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟꯅꯦꯕ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯂꯥꯟ ꯑꯃꯁꯨ ꯊꯣꯛꯈꯤꯑꯕ ꯐꯥꯔꯁ ꯅꯨꯄꯤ ꯂꯥꯟ ꯍꯥꯏꯔꯤꯕꯁꯤꯗꯗꯤ ꯅꯤꯡꯊꯧꯒ ꯀꯩꯒ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯂꯨꯞ ꯁꯤꯁꯇꯦꯝ ꯀꯥꯏꯅ ꯆꯠꯅꯔꯝꯃꯦ ꯂꯥꯂꯨꯞ ꯁꯤꯁꯇꯦꯝ ꯆꯠꯅꯔꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯌꯥꯝꯕ ꯃꯈꯥ ꯈꯪꯍꯟꯕꯤꯔꯛꯑꯣ ꯇꯥꯖꯔꯤ ꯊꯦꯡꯛ ꯌꯨ ꯔꯣꯅꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯥꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯇꯝꯗꯣ ꯖꯁ ꯐꯥꯔꯁ ꯅꯨꯄꯤ ꯂꯥꯟꯁꯤ ꯀꯔꯝꯕ ꯃꯇꯝ ꯊꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ 1904 1904 ꯃꯇꯝꯗ 1904ꯁꯤꯗ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯊꯣꯛꯈꯤꯑꯕ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯃꯇꯝꯁꯤꯗ ꯅꯤꯡꯊꯧꯁꯤꯡꯁꯤꯅꯁꯨ ꯑꯃꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯣꯏꯂꯝ ꯁꯥꯁꯟ ꯃꯈꯥꯗ ꯂꯩꯔꯕꯅꯦ ꯏꯚꯟ ꯃꯅꯤꯄꯨꯔꯁꯤꯁꯨ ꯃꯇꯝꯗꯣ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯅꯝꯐꯨ ꯍꯥꯐꯨꯗ ꯊꯕꯛ ꯄꯪꯁꯨ ꯁꯨꯍꯟꯕ ꯐꯥꯔ ꯊꯕꯛ ꯁꯨꯍꯟꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯃꯦ ꯂꯥꯂꯨꯞ ꯁꯤꯁꯇꯦꯝ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯆꯠꯅꯕꯤꯁꯤꯡꯁꯦ ꯃꯁꯤ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯏꯚꯟ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤꯄꯥꯁꯤꯡ ꯔꯥꯖꯀꯨꯃꯥꯔ ꯀꯥꯡꯕꯨꯁꯤꯡ ꯐꯥꯎꯕ ꯏꯍꯧꯁꯤꯗꯤ ꯌꯥꯎꯁꯤꯜꯂꯛꯑꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯂꯥꯂꯨꯞ ꯁꯤꯁꯇꯦꯝꯁꯤ ꯃꯨꯠꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯨꯅ ꯏꯍꯧ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯕꯤꯜꯗꯤꯡ ꯀꯌꯥ ꯃꯩ ꯊꯥꯈꯤꯕ ꯈꯣꯠꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯋꯦ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯄꯨꯡ ꯑꯣꯏꯅ ꯅꯨꯄꯤꯁꯤꯡ ꯌꯥꯝ ꯊꯧꯅꯥ ꯐꯅ ꯆꯪꯁꯤꯟꯕꯤꯔꯛꯈꯤ ꯃꯁꯤꯗ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟꯁꯤꯗ ꯑꯗꯨꯅ ꯑꯍꯥꯟꯕ ꯅꯨꯄꯤꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯆꯪꯁꯤꯟꯕꯤꯔꯛꯈꯤꯕ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟꯁꯦ ꯃꯁꯤꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯃꯈꯣꯏꯒꯤ ꯏꯁꯇꯦꯁꯟ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯌꯥꯝꯕꯅ ꯃꯌꯥꯝꯒꯤ ꯏꯍꯧꯗꯒꯤ ꯌꯥꯔꯛꯇꯗꯅ ꯃꯩ ꯊꯥꯗꯣꯛꯈꯤ ꯍꯥꯏꯔꯤꯕ ꯃꯩ ꯊꯥꯔꯤꯕꯗꯣ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯇꯧꯔꯤꯁꯦ ꯉꯁꯥꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯤꯕꯨ ꯑꯃꯨꯛꯀ ꯃꯈꯣꯏꯕꯨ ꯐꯥꯔꯒ ꯅꯝꯐꯨꯗ ꯃꯈꯣꯏꯒꯤ ꯃꯩ ꯊꯥꯈꯤꯕ ꯀꯩꯅꯣꯁꯤꯡꯗꯣ ꯅꯝꯐꯨꯗ ꯑꯃꯨꯛ ꯁꯦꯝꯒꯠ ꯁꯥꯒꯠꯍꯟꯕꯒꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈꯤ ꯃꯇꯝꯗꯣ ꯃꯅꯤꯄꯨꯔ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯃꯇꯝ ꯑꯃꯅꯦ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯝꯁꯤꯗ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ 1904ꯁꯤꯗ ꯊꯣꯛꯈ꯭ꯔꯦ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯦ ꯆꯠꯆꯒꯦ ꯏꯌꯥꯝꯕꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯋꯥꯔꯧꯕ ꯇꯧꯕꯤꯒꯅꯨ ꯐꯣꯟ ꯁꯤꯟꯕꯗ ꯌꯥꯎꯈ꯭ꯔꯦ ꯑꯩ ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯀꯩꯝꯇ ꯋꯥꯔꯧꯖꯗꯦ ꯏꯆꯟ ꯁꯣꯅꯤꯌꯥ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯌꯥꯕꯤꯔꯕ꯭ꯔꯥ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ 770-59-833-96 number once again 770-59-833-96 이비름만이 하는 컨제이 ꯅꯪꯍꯧꯗꯕ ꯌꯥꯎꯔꯁꯨ ꯑꯗꯨꯃꯛ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯒꯅꯤ ꯁꯣ ꯑꯗꯨꯅ ꯍꯧꯖꯤꯛ 1904ꯁꯤꯗ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯊꯣꯛꯈ꯭ꯔꯦ ꯃꯁꯤꯁꯨ ꯍꯥꯏꯔꯤꯕꯁꯤꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡ ꯈꯝ ꯊꯦꯡꯅ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗꯨ ꯃꯥꯌꯣꯛꯅꯔꯀꯥꯟꯁꯤꯗ ꯃꯁꯥ ꯃꯁꯥꯒꯤ ꯊꯧꯅꯥꯗꯨ ꯐꯨꯗꯣꯛꯂꯦ ꯍꯥꯏ ꯀꯥꯟꯗ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯒꯤ ꯊꯧꯅꯥꯗꯨ ꯎꯠꯊꯣꯛꯄ ꯉꯝꯈꯤ 1904ꯗꯅꯤꯀꯣ ꯍꯥꯏꯔꯤꯁꯦ ꯑꯥꯐꯇꯔ ꯑꯣꯜ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯍꯥꯏꯔꯀꯥꯟꯗ 1939 ꯃꯇꯝꯗ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯂꯥꯛꯑꯦ ꯃꯁꯤꯁꯨ ꯀꯅꯥꯒꯤ ꯃꯥꯌꯣꯛꯇ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕ꯭ꯔꯤꯇꯤꯁ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯁꯤꯡ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯌꯥꯈ꯭ꯔꯦ ꯅꯤꯡꯊꯧꯁꯤꯡꯁꯨ ꯃꯇꯝꯗꯨꯒꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯇꯝꯁꯦ 1939 ꯃꯇꯝꯁꯦ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯊꯣꯛꯄ ꯃꯇꯝꯅꯦ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯌꯥꯝ ꯀꯟꯅ ꯆꯠꯊꯕ ꯍꯧꯔꯛꯄ ꯇꯥꯏꯃꯤꯡꯅꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯂꯥꯟ ꯃꯔꯛꯅꯤꯅ ꯃꯅꯤꯄꯨꯔꯗ ꯂꯧꯔꯣꯛ ꯐꯖꯅ ꯂꯣꯛꯇꯕ
ꯑꯗꯨꯒꯨꯝꯕ ꯇꯥꯏꯃꯤꯡ ꯑꯃ ꯑꯣꯏꯔꯦꯕ ꯍꯥꯏꯔꯤꯕ ꯂꯧꯔꯣꯛ ꯐꯖꯅ ꯂꯣꯛꯇꯕ ꯆꯍꯤ ꯑꯃꯒꯤ ꯆꯥꯅꯕ ꯀꯣꯟꯅꯔꯔꯣꯏꯗꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯒꯤ ꯂꯩꯔꯤꯕ ꯐꯧꯆꯦꯡꯁꯤꯡꯁꯦ ꯃꯇꯝꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯈꯣꯏꯅ ꯃꯣꯅꯣꯄꯣꯂꯤ ꯁꯥꯟꯅꯩꯌꯦꯕ ꯃꯣꯅꯣꯄꯣꯂꯤ ꯍꯥꯏꯗꯤ ꯁꯤꯡꯒꯜ ꯁꯦꯂꯔ ꯍꯥꯏꯕꯗ ꯃꯣꯅꯣꯄꯣꯂꯤ ꯃꯥ ꯈꯛꯀꯤ ꯀꯥꯟꯅꯅꯕ ꯁꯤꯟꯖꯈꯤꯕ ꯃꯗꯨ ꯀꯅꯥꯅ ꯁꯥꯟꯅꯩ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯁꯥꯟꯅꯩ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯌꯥꯝ ꯁꯥꯟꯅꯩ ꯁꯥꯟꯅꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯦ ꯋꯥꯍꯧꯗꯨꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡ ꯈꯛꯇꯅꯦꯕ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯍꯥꯏꯕꯨ ꯀꯔꯝ ꯅꯥꯏꯕꯔꯤꯡ ꯀꯟꯇ꯭ꯔꯤꯁꯤꯡ ꯅꯥꯏꯕꯔꯤꯡ ꯁ꯭ꯇꯦꯠꯁꯤꯡ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯑꯁꯥꯝꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯁꯤꯡꯒꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯒꯤ ꯆꯥꯕꯗꯨ ꯀꯣꯟꯅꯔꯣꯏꯗꯕ ꯐꯧꯆꯦꯡꯁꯦ ꯃꯇꯝꯗꯨꯒꯤ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯑꯁꯥꯝꯗ ꯊꯥꯗꯣꯛꯈꯤꯑꯕ ꯌꯦꯡꯕꯤꯌꯨꯀꯣ ꯃꯇꯝꯗꯨꯗ ꯇꯧꯔꯝꯃꯤꯁꯦ ꯂꯧꯔꯣꯛ ꯐꯖꯅ ꯂꯣꯛꯇ꯭ꯔꯕ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯁꯨ ꯆꯠꯊꯔꯤꯕ ꯇꯥꯏꯃꯤꯡꯅꯦ ꯋꯥꯔꯜ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ 1939 ꯃꯇꯝꯁꯦ ꯃꯁꯤꯗ ꯆꯦꯡ ꯃꯄꯥꯟꯗ ꯊꯥꯈꯤꯕ ꯇꯥꯔꯒꯗꯤ ꯊꯥꯔꯁꯨ ꯊꯥꯗ꯭ꯔꯁꯨ ꯆꯍꯤ ꯑꯃꯒꯤ ꯆꯥꯕꯁꯤ ꯀꯣꯟꯅꯔꯔꯣꯏꯗꯕ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯅꯗ ꯂꯥꯏꯚ ꯍꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩ ꯄꯪꯀꯨꯏ ꯀꯨꯏꯖꯗ꯭ꯔꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯕꯅꯦ ꯄꯨꯡ 8ꯗꯩ ꯍꯧꯖꯕꯅꯦ ꯃꯣꯅꯤꯀꯥ ꯑꯗꯨꯅ ꯄꯨꯡ 8ꯗꯩ ꯍꯧꯖꯩ ꯑꯩꯒꯤ ꯂꯥꯏꯚꯁꯦ ꯑꯗꯨꯅ ꯅꯨꯄꯤ ꯂꯥꯟꯁꯦ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟꯗ ꯐꯥꯔꯁ ꯅꯨꯄꯤ ꯂꯥꯟꯁꯦ 1904ꯗ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ 1939ꯒꯤ ꯅꯨꯄꯤ ꯂꯥꯟ ꯃꯁꯤꯅꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯂꯟ ꯇꯧꯔꯤꯁꯦ ꯉꯁꯤꯃꯛ ꯄꯥꯂꯟ ꯇꯧꯔꯤꯁꯦ ꯀꯔꯝꯕ ꯅꯨꯄꯤ ꯂꯥꯟꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯅꯤꯁꯨꯕ 1939ꯒꯤ ꯅꯨꯄꯤ ꯂꯥꯟꯁꯤꯅꯦꯕ 1939ꯒꯤ ꯅꯨꯄꯤ ꯂꯥꯟꯁꯤꯅꯦꯕ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯅꯥꯏꯕꯔꯤꯡ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯊꯪꯅꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯁꯤꯗ ꯕ꯭ꯔꯤꯇꯤꯁ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯁꯤꯡꯅ ꯃꯈꯣꯏꯅ ꯃꯥꯟꯅꯔꯀꯥꯟꯁꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯐꯧ ꯆꯍꯤ ꯑꯃꯒꯤ ꯆꯥꯒꯗꯧꯕ ꯐꯧꯁꯦꯡ ꯆꯍꯤ ꯑꯃ ꯆꯥꯔꯁꯨ ꯀꯣꯟꯅꯔꯔꯣꯏꯗꯕ ꯂꯧꯔꯣꯛ ꯐꯖꯅ ꯂꯣꯛꯇꯕꯒꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯣ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯁꯨ ꯆꯠꯊꯔꯤꯕ ꯇꯥꯏꯃꯤꯡꯅꯦ ꯁꯤꯗ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯃꯇꯝꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯐꯝꯂꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯃꯇꯝꯗꯨꯗ ꯑꯌꯥꯝꯕ ꯌꯣꯜꯂꯤꯗꯤ ꯀꯩꯅꯣ ꯃꯁꯥꯒꯤ ꯍꯤꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯒꯤ ꯚꯦꯂꯨꯁꯤ ꯌꯥꯝꯅ ꯄꯤꯛꯑꯝꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯂꯧ ꯈꯔ ꯂꯣꯛꯆꯕꯁꯤꯅ ꯃꯇꯝꯗꯨꯗ ꯇꯧꯔꯝꯃꯤꯁꯤꯡꯁꯦ ꯌꯦꯡꯉꯣ ꯄꯩꯁꯥꯁꯤ ꯌꯥꯝ ꯄꯥꯏꯅꯗꯕ ꯐꯧ ꯌꯣꯟꯕ ꯌꯥꯝ ꯆꯠꯅꯔꯝꯃꯤꯅꯤ ꯑꯗꯣ ꯐꯧ ꯌꯣꯜꯂꯝꯃꯦ ꯍꯥꯏꯔꯒ ꯐꯧꯁꯤ ꯌꯣꯜꯂꯒ ꯃꯗꯨꯒꯤ ꯃꯣꯏ ꯉꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯇꯧꯅꯔꯝꯃꯤꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯃ ꯆꯥꯕ ꯀꯣꯟꯅꯔꯣꯏꯗꯕ ꯐꯧꯆꯦꯡꯁꯦ ꯑꯁꯥꯝꯗ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯁꯤ ꯀꯝ ꯊꯦꯡꯅ ꯁꯥꯎꯔꯦ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯐꯝꯂꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯗꯨꯅ ꯂꯥꯛꯑꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯂꯥꯛꯄ ꯃꯇꯝꯗ ꯒꯦꯠꯇ ꯁꯟꯇ꯭ꯔꯤ ꯇꯥꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯃꯇꯝꯗꯨꯒꯤ ꯃꯔꯤꯁꯨꯕ ꯕꯇꯥꯂꯤꯌꯟꯒꯤꯅꯤ ꯃꯔꯤꯁꯨꯕ ꯕꯇꯥꯂꯤꯌꯟꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯊꯠꯂꯦ ꯒꯦꯠꯇ ꯃꯣꯏꯅ ꯊꯠꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏ ꯃꯇꯝꯗꯨꯒꯤ ꯅꯨꯄꯤ ꯂꯥꯟ ꯊꯣꯛꯇ꯭ꯔꯤꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯏꯍꯧ ꯆꯪꯁꯤꯜꯂꯛꯏꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯅ ꯕ꯭ꯔꯤꯇꯤꯁ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯦ ꯑꯃꯗꯤ ꯅꯤꯡꯊꯧ ꯆꯨꯔꯥꯆꯥꯟꯁꯤꯡꯁꯨ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯦ ꯃꯈꯣꯏꯅ ꯍꯥꯏ ꯎꯅꯍꯟꯗ꯭ꯔꯦ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯎꯅꯍꯟꯗ꯭ꯔꯦ ꯃꯇꯝꯗꯨꯒꯤ ꯂꯩꯔꯤꯕ ꯃꯔꯤꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯕꯇꯥꯂꯤꯌꯟꯁꯤꯡꯗꯨꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯗꯨꯗꯗꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥꯁꯤꯡ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯌꯥꯝꯁꯤꯡꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯑꯒ ꯕ꯭ꯔꯤꯇꯤꯁꯀꯤ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯔꯤꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯕꯇꯥꯂꯤꯌꯟꯁꯤꯡꯗꯨꯒ ꯏꯟꯅꯕ ꯅꯣꯡꯃꯩꯗꯨ ꯏꯟꯅꯕ ꯑꯃꯗꯤ ꯃꯗꯨ ꯃꯇꯝꯗꯨꯗ ꯃꯩꯇꯩꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯇꯝꯗꯨꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯀꯌꯥ ꯊꯧꯅꯥ ꯐꯔꯕ ꯏꯃꯥ ꯏꯕꯦꯟ ꯀꯌꯥꯁꯤꯡꯁꯤꯕꯨ ꯐꯨꯕ ꯆꯩꯕ ꯅꯣꯡꯃꯩ ꯕꯠꯅ ꯁꯨꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯈꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯃꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯉꯁꯤ ꯄꯥꯂꯟ ꯇꯧꯔꯤꯕ ꯅꯨꯄꯤ ꯂꯥꯟ ꯀꯝꯄ꯭ꯂꯦꯛꯁ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯐꯝꯗꯨꯃꯛꯇꯗꯅꯦꯕ ꯒꯦꯠꯇ ꯁꯟꯇ꯭ꯔꯤ ꯇꯥꯔꯤꯕꯁꯤꯡꯗꯨꯒ ꯏꯟꯅꯗꯅ ꯐꯨꯅꯗꯅ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏ ꯕ꯭ꯔꯤꯇꯤꯁ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟ ꯎꯅꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯁꯨ ꯑꯃꯨꯛ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯕ ꯑꯩ ꯍꯟꯗꯛꯁꯤ ꯊꯕꯛ ꯈꯔ ꯀꯜꯂꯦ ꯑꯗꯨꯅꯅꯦ ꯊꯕꯛ ꯈꯤꯇꯪ ꯀꯟꯖꯩ ꯑꯩꯁꯦ ꯍꯣꯏ ꯅꯥꯁꯨ ꯅꯥꯔꯨꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯊꯕꯛꯁꯨ ꯈꯔ ꯀꯟꯕꯅꯦ ꯑꯗꯨꯅ ꯈꯤꯇꯪ ꯃꯌꯦꯡ ꯈꯔ ꯇꯥꯔꯤꯁꯤ ꯈꯔ ꯐꯔꯕꯅꯦ ꯌꯥꯝ ꯅꯣꯏꯔꯝꯕꯅꯦ ꯑꯗꯨꯅ ꯑꯣꯀꯦ ꯀꯟꯇꯤꯅ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯅꯤꯡꯊꯧ ꯆꯨꯔꯥꯆꯥꯟꯁꯤꯡ ꯃꯍꯥꯛ ꯎꯅꯒꯦ
ꯍꯥꯏ ꯕ꯭ꯔꯤꯇꯤꯁ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟ ꯁꯤ ꯎꯅꯒꯤ ꯌꯥꯗꯕꯗꯒꯤ ꯑꯗꯨ ꯃꯥꯒ ꯂꯥꯁꯇꯗꯤ ꯑꯃꯨꯛ ꯎꯅꯔꯦ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟ ꯏꯟꯆꯥꯔꯖ ꯄꯨꯕꯗꯨꯒꯀꯣ ꯑꯗꯨꯒ ꯆꯨꯔꯥꯆꯥꯟꯁꯤꯡꯗꯤ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯀꯣꯜꯀꯇꯥꯗ ꯂꯩꯈꯤ ꯃꯇꯝꯗꯨꯗ ꯀꯜꯀꯇꯥꯗ ꯃꯍꯥꯛꯁꯦ ꯂꯩꯈꯤ ꯑꯗꯨ ꯃꯍꯥꯛ ꯂꯥꯛꯑ ꯃꯇꯝꯗ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯩꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨꯗ ꯃꯩꯇꯩꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤ ꯃꯇꯝꯗꯨꯗ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯂꯩꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯎꯠꯈꯤꯕ ꯊꯧꯅꯥ ꯃꯈꯣꯏꯗ ꯋꯥꯈꯤꯕ ꯃꯈꯣꯏꯗ ꯅꯤꯡꯉꯝꯈꯤꯗꯕ ꯀꯌꯥꯗꯣ ꯂꯧꯔꯣꯛꯁꯨ ꯐꯖꯅ ꯂꯣꯛꯇ꯭ꯔꯕ ꯈꯝ ꯊꯦꯡꯅꯁꯨ ꯋꯥꯈꯤꯕꯗ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔꯁꯨ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯅ ꯂꯧꯔꯣꯛꯇꯨ ꯈꯔ ꯐꯖꯅ ꯂꯣꯛꯄꯤꯔꯒꯗꯤ ꯐꯕ ꯃꯗꯨꯗꯒꯤ ꯂꯥꯁꯇꯗꯤ ꯏꯍꯧꯁꯦ ꯅꯤꯡꯊꯧ ꯁꯥꯔ ꯆꯨꯔꯥꯆꯥꯟꯁꯤꯡ ꯊꯣꯛꯂꯛꯑ ꯀꯥꯟꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯗ ꯈꯔ ꯑꯑꯣꯟꯕ ꯑꯃꯗꯤ ꯂꯥꯛꯈꯤ ꯑꯗꯨꯃꯛꯄꯨ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯔꯣꯏꯕꯗꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯤꯖꯝ ꯖꯅꯇꯥ ꯏꯔꯥꯕꯣꯠ ꯃꯍꯥꯛꯅ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯔꯒ ꯉꯁꯥꯏꯒꯤ ꯏꯍꯧꯁꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯇꯣꯞꯄ ꯁꯤꯁꯇꯦꯝ ꯑꯃꯇꯤꯛ ꯑꯃꯨꯛ ꯍꯣꯡꯉꯦ ꯍꯥꯏꯔꯀꯥꯟꯗ ꯃꯍꯥꯛꯀ ꯂꯨꯆꯤꯡꯉꯒ ꯑꯇꯣꯞꯄ ꯃꯨꯞꯃꯦꯟ ꯑꯃ ꯑꯣꯏꯅ ꯏꯍꯧ ꯂꯩꯔꯝꯕꯗꯒꯤ ꯃꯨꯞꯃꯦꯟ ꯑꯣꯏꯅ ꯂꯥꯛꯑꯒ ꯑꯗꯨꯃꯥꯏꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯃꯦꯁꯦꯖꯇꯤ ꯀꯥꯟꯈ꯭ꯔꯦ ꯃꯔꯣꯞ ꯁꯣꯃꯤ ꯃꯉꯥꯡꯆꯥ ꯑꯣꯀꯦ ꯁꯣꯃꯤꯒꯤ ꯃꯦꯁꯦꯖ ꯑꯩ ꯊꯦꯡꯅꯖꯗ꯭ꯔꯤꯌꯦ ꯍꯧꯖꯤꯛꯀꯤꯁꯤꯛꯇꯅꯦ ꯑꯩꯅ ꯊꯦꯡꯅꯖꯕ ꯑꯩꯒꯤ ꯃꯦꯁꯦꯖꯇꯤ ꯀꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯀꯩꯅꯣꯁꯤꯗ ꯑꯩ ꯊꯦꯡꯅꯖꯔꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯝꯇꯒ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯊꯝꯅꯤꯡꯉꯤꯁꯦ ꯐꯥꯔꯁ ꯅꯨꯄꯤ ꯂꯥꯟ ꯑꯃꯗꯤ ꯁꯦꯀꯦꯟ ꯅꯨꯄꯤ ꯂꯥꯟ ꯑꯅꯤꯁꯤꯗꯒꯤ ꯑꯣꯕꯖꯥꯔꯕ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟꯁꯤꯅꯦ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯕ ꯇꯧꯔꯤꯁꯦ ꯉꯁꯤꯃꯛ ꯅꯨꯄꯤ ꯂꯥꯟ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯥꯂꯟ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯅꯨꯄꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯊꯧꯅꯥ ꯐꯔꯕꯤ ꯃꯈꯣꯏꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯉꯁꯤ ꯐꯥꯎꯕꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯁꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯁꯤꯅꯦꯕ ꯌꯥꯝ ꯁꯤꯡꯊꯥꯕ ꯌꯥꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯖꯦꯟ ꯁꯤꯅꯦꯔꯣ ꯑꯁꯤꯗ ꯄ꯭ꯔꯖꯦꯟ ꯀꯟꯇꯦꯛꯁꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯂꯥꯛꯑꯗꯤ ꯃꯅꯤꯄꯨꯔ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯗꯨꯕꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅꯁꯨ ꯀꯣꯜꯂꯤꯕ ꯏꯔꯝꯗꯝ ꯃꯁꯥꯏꯀꯣꯟꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯕ ꯀꯌꯥꯁꯨ ꯐꯒꯠꯂꯛꯄ ꯀꯌꯥ ꯑꯃꯁꯨ ꯂꯩꯈꯠꯂꯛꯏ ꯑꯗꯨꯕꯨ ꯍꯦꯟꯖꯤꯜꯂꯛꯑꯒꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯊꯣꯛꯂꯛꯑꯒꯗꯤ ꯏꯟꯗꯤꯌꯥ ꯄꯨꯡꯆꯥꯏ ꯆꯥꯏꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯁꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯅꯅꯕꯒꯤ ꯑꯗꯨꯃꯛ ꯁꯤꯟꯕꯤꯌꯣ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯂꯥꯛꯇꯅꯕ ꯑꯅꯧ ꯑꯅꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯂꯥꯟ 12 ꯗꯤꯁꯦꯝꯕꯔ ꯅꯨꯄꯤ ꯂꯥꯟ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯕꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯝ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯈꯔ ꯅꯨꯄꯤ ꯂꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯝ ꯊꯝꯖꯕꯅꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯁꯤꯗꯒꯤ ꯂꯩꯔꯒ ꯍꯧꯖꯤꯛꯁꯦ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟꯁꯤꯒꯤ ꯄꯥꯟꯅꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯊꯣꯛꯇꯅꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯤꯟꯕꯤꯔꯣ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯂꯥꯛꯑꯒꯗꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯊꯧꯅꯥꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯐꯨꯗꯣꯔꯛꯄ ꯃꯇꯝꯗ ꯂꯣꯏꯈꯤꯅꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯇꯣꯄꯤꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯝꯖꯔꯤꯁꯦ ꯅꯨꯄꯤꯁꯤꯅ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯂꯥꯟꯗꯤ ꯍꯥꯏꯕꯅꯦꯕꯀꯣ ꯍꯤꯔꯝ ꯑꯇꯣꯞ ꯑꯇꯣꯞꯄ ꯍꯤꯔꯝꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯄ ꯃꯇꯝꯗ ꯑꯁꯤ ꯅꯨꯄꯤꯁꯤꯡ ꯌꯥꯎꯔꯁꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯇꯁꯦꯡꯕꯒꯤꯗꯤ ꯃꯁꯤ ꯆꯨꯝꯕꯅꯤ ꯃꯤ ꯑꯃꯅ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯕꯗꯤ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯑꯃꯁꯨ ꯏꯃꯨꯡꯗꯨꯗ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯌꯥꯝ ꯆꯥꯎꯋꯤ ꯃꯒꯨꯟ ꯆꯥꯎꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯍꯧꯔꯛꯐꯝꯁꯤ ꯃꯈꯣꯏꯅꯁꯨ ꯑꯣꯏꯕ ꯉꯝꯃꯦꯕ ꯑꯣꯏꯗꯨꯅꯁꯨ ꯂꯥꯛꯑꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯔꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯄꯤꯕꯨ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯄꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯁꯤ
ꯊꯝꯕ ꯐꯩ ꯇꯧꯕꯇꯕꯨ ꯃꯈꯣꯏꯗꯤ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝꯒꯤ ꯍꯧꯔꯛꯐꯝꯅꯦ ꯉꯝꯗꯕ ꯂꯩꯇꯕꯅꯤ ꯃꯈꯣꯏꯅ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯄ ꯃꯤꯟ ꯈꯔ ꯄꯥꯎ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯎꯁꯤꯠꯇꯕꯗꯤ ꯌꯥꯗꯕ ꯀꯣ ꯃꯈꯣꯏꯒꯤ ꯁꯛꯇꯤ ꯌꯥꯝ ꯂꯩ ꯗꯦꯟ ꯑꯗꯒꯤ ꯌꯥꯝ ꯇꯣꯟꯅ ꯂꯩꯔꯒꯁꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯎꯗꯕ ꯌꯥꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯒꯅꯦꯕ ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯃꯒꯨꯟ ꯌꯥꯝ ꯆꯥꯎꯋꯤ ꯃꯒꯨꯟ ꯆꯥꯎꯕꯗꯨꯅꯕꯨ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯂꯥꯟꯗ ꯅꯨꯄꯤ ꯂꯥꯟ ꯏꯍꯧ ꯑꯃ ꯆꯥꯎꯅ ꯁꯛꯆꯤꯜꯂꯛꯏꯗꯨꯅꯦꯕ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯍꯧꯖꯤꯛꯇꯤ ꯉꯁꯤꯗꯤ ꯑꯩ ꯈꯤꯇꯪ ꯊꯦꯡꯈꯤꯕꯅꯔ ꯀꯩꯅꯣ ꯁꯤꯃꯁꯤꯡꯁꯤꯗ ꯑꯩ ꯊꯝꯖꯅꯤꯡꯕꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯁꯨ ꯑꯩ ꯊꯝꯖꯈꯤꯒꯦ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯁꯨ ꯊꯝꯖꯈꯤꯒꯦ ꯋꯥꯐꯝꯁꯦ ꯊꯝꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖ ꯊꯥꯕꯤꯅꯤꯡꯕꯁꯨ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯂꯧꯖꯔꯒ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖꯇꯣ ꯍꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯩ ꯄꯤꯖꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤꯗ ꯑꯩꯅ ꯍꯥꯏꯖꯔꯛꯇꯣꯏꯁꯤꯅ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯃꯌꯥꯝꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒ ꯃꯌꯥꯝꯒ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄ ꯀꯩꯒꯨꯝꯕ ꯑꯃ ꯍꯦꯛ ꯎꯕꯒꯤ ꯏꯃꯦꯖ ꯑꯃ ꯇꯥꯕꯒꯨꯝ ꯇꯧꯋꯦ ꯑꯩ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯄꯨꯡꯐꯝ ꯇꯥꯏꯃꯤꯡ ꯑꯃ ꯑꯩ ꯊꯝꯖꯔꯕꯅꯦ ꯑꯩꯅ ꯃꯦꯁꯦꯖ ꯏꯔꯛꯄ ꯃꯇꯝꯗ ꯃꯦꯁꯦꯖ ꯍꯟꯕ ꯉꯝꯗꯕ ꯅꯪꯗꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯈꯔ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯒꯤ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯑꯩꯅ ꯄꯤꯖꯔꯤꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯔꯛꯑꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯍꯧꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯃꯤꯟꯅꯁꯦ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤ 7 ꯐꯥꯎꯕꯁꯦ ꯑꯩ ꯑꯁꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯊꯝꯖꯕꯅꯦ ꯑꯗꯣ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2ꯗꯒꯤꯅ 3 ꯃꯈꯥꯏ ꯐꯥꯎꯕꯁꯤꯃ ꯀꯩꯒꯨꯝꯕ ꯕꯥꯏ ꯆꯥꯟꯁ ꯑꯩ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯃꯗꯤ ꯋꯥꯔꯧꯕꯤꯅꯣ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕꯤꯔꯣ ꯑꯗꯨ ꯅꯠꯇꯕ ꯄꯔꯦꯡꯗꯗꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕ ꯈꯣꯠꯄꯁꯤꯡꯗꯣ ꯑꯗꯨꯃꯛ ꯁꯄꯣꯁ ꯑꯩꯅ ꯃꯦꯁꯦꯖꯇ ꯑꯗꯩ ꯀꯃꯦꯟꯗ ꯁꯨꯝ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯈꯤꯕ ꯑꯣꯏꯔꯒꯗꯤ ꯐꯔꯦꯀꯣ ꯄꯤꯕ ꯉꯝꯗꯗꯅ ꯂꯩꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯝ ꯑꯩ ꯌꯦꯡꯉꯒꯁꯨ ꯅꯪꯗꯕ ꯇꯥꯏꯃꯤꯡ ꯆꯥꯗꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯇꯝꯁꯤꯡꯁꯤꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯊꯥꯕꯤꯔꯛꯑꯣ ꯁꯤꯅꯤ ꯀꯣꯜ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯃꯌꯥꯝ ꯋꯥꯍꯪꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯈꯤꯕ ꯑꯟꯁꯔ ꯄꯤꯔꯛꯇꯦ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦꯅ ꯌꯥꯝ ꯄꯣꯡꯊꯣꯛꯏ ꯌꯥꯝ ꯆꯥꯎꯊꯣꯛꯏ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯉꯁꯤꯗꯤ ꯑꯩ ꯂꯥꯏꯐ ꯌꯥꯝ ꯁꯥꯡꯅ ꯍꯥꯏꯖꯔꯣꯏ ꯇꯣꯄꯤꯛꯁꯤ ꯌꯥꯝ ꯁꯥꯡꯅꯁꯨ ꯉꯥꯡꯕ ꯌꯥꯗꯕ ꯇꯣꯄꯤꯛ ꯑꯣꯏ ꯆꯥꯎꯔꯥꯛꯄ ꯁꯨꯝ ꯅꯨꯄꯤ ꯂꯥꯟꯒꯤ ꯃꯇꯥꯡꯗꯁꯨ ꯑꯩ ꯈꯔ ꯍꯥꯏꯖꯅꯤꯡꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯀꯩꯀꯥ ꯍꯥꯏꯗꯨꯗꯤ ꯁꯨꯝ ꯈꯪꯃꯤꯟꯅꯁꯦ ꯍꯥꯏꯕ ꯈꯛꯀꯤꯅꯤ ꯑꯗꯨꯃꯛꯅ ꯂꯣꯏꯅꯃꯛ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨ ꯆꯥꯡꯆꯠꯇ ꯑꯦꯚꯔꯦꯖꯇ ꯈꯔꯗꯤ ꯌꯥꯝꯅ ꯁꯨꯝ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯆꯠꯅꯕꯤꯁꯤꯡꯁꯦ ꯑꯗꯨꯅ ꯀꯗꯥꯏꯐꯥꯎ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯕ꯭ꯂꯣꯒꯔ ꯑꯃꯗꯤ ꯌꯨꯇꯨꯕꯔ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯥꯔ ꯀꯦ ꯏꯆꯟ ꯑꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯄꯣꯄꯨꯂꯔ ꯑꯣꯏꯔꯕ ꯌꯨꯇꯨꯕꯔ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯕ꯭ꯂꯣꯒꯔ ꯃꯍꯥꯛꯁꯤ ꯐꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯎ ꯑꯃ ꯀꯟꯅ ꯇꯥꯏ ꯃꯗꯨ ꯃꯥꯒꯤ ꯊꯣꯏꯗꯣꯛꯅ ꯃꯗꯨ ꯔꯥꯏꯠ ꯇꯨ ꯐ꯭ꯔꯤꯗꯝ ꯇꯨ ꯏꯁꯄꯤꯁ ꯈꯔꯁꯨ ꯂꯩꯍꯟꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯈꯔ ꯅꯥꯏꯕꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯂꯩꯕꯗꯤ ꯐꯩ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯕꯁꯤ ꯈꯤꯇꯪ ꯂꯨꯕꯅꯤꯅ ꯑꯩꯅ ꯉꯥꯡꯁꯤ ꯁꯨꯝ ꯁꯣꯏꯔꯝꯒꯗꯕ ꯈꯔꯗꯤ ꯌꯥꯎꯕꯅꯤꯅꯀꯣ ꯑꯗꯣ ꯀꯗꯥꯏꯐꯥꯎ ꯑꯩꯈꯣꯏꯒꯤ ꯆꯨꯝꯃꯤꯕ ꯂꯥꯜꯂꯤꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ FB ꯗꯒ ꯑꯩꯈꯣꯏ ꯄꯥꯠꯁꯦ ꯐꯥꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯊꯥꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯕꯜ CMꯗ ꯆꯩꯕ ꯈꯣꯠꯄ ꯈꯔ ꯇꯧꯋꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯒꯤ ꯆꯥꯎꯔꯥꯛꯄ ꯈꯪꯗꯦ ꯁꯨꯝ FB ꯗ ꯂꯥꯛꯄꯁꯤꯡꯗꯣ ꯁꯨꯝ ꯌꯦꯡꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯊꯥꯖꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯉꯥꯡꯈꯤꯕ ꯈꯣꯠꯈꯤꯕꯗ ꯑꯩꯈꯣꯏ ꯋꯥ ꯑꯀꯟꯕ ꯉꯥꯡꯕꯗꯤ ꯍꯩꯖꯗꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗ ꯁꯣꯏꯈꯤꯕ ꯈꯣꯠꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯕ ꯇꯥꯔꯀꯥꯟꯁꯨ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯁꯤꯗꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯖꯁ ꯀꯩꯅꯣꯁꯦ ꯁꯍꯖꯣꯛ ꯄꯤꯕꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯗꯤ ꯑꯩꯗꯤ ꯆꯨꯝꯅꯈꯛꯀꯤ ꯃꯌꯥꯝꯒꯤ ꯀꯥꯟꯅꯕ ꯐꯪꯃꯤꯟꯅꯕ ꯀꯥꯟꯅꯕ ꯂꯧꯃꯤꯟꯅꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯃꯛ ꯈꯔ ꯊꯝꯖꯈꯤꯕ ꯈꯛꯀꯤꯅꯤ ꯑꯗꯨꯅ ꯂꯥꯏꯐꯇ ꯋꯥ ꯉꯥꯡꯕꯁꯤ ꯂꯨꯗꯤ ꯂꯨꯏ ꯑꯩ ꯈꯪꯖꯩ ꯑꯗꯨꯕꯨ ꯂꯨꯕ ꯇꯥꯔꯒꯁꯨ ꯑꯩ ꯑꯗꯨꯃꯛ ꯃꯌꯥꯝꯒꯗꯤ ꯑꯗꯨꯃꯛ ꯆꯠꯃꯤꯟꯅꯈꯤꯒꯅꯤ ꯉꯁꯤꯗꯤ ꯐꯅ ꯊꯦꯡꯅ ꯐꯥꯎꯕ ꯂꯥꯏꯐ ꯊꯥꯔꯝꯃꯤꯅꯦ ꯔꯦꯁꯃꯥ ꯈꯨꯔꯨꯝ ꯈꯔ ꯊꯦꯡꯈꯤꯕꯒꯤꯅꯤ ꯉꯁꯤꯗꯤ ꯃꯁꯥ ꯍꯧꯕ ꯊꯦꯡꯈꯤꯕꯒꯤꯅꯤꯀꯣ ꯑꯗꯨꯒ ꯄꯪꯀꯨꯏꯁꯨ ꯀꯨꯏꯔꯔꯣꯏ ꯂꯣꯏꯔꯗꯧꯕꯅꯤ ꯃꯤꯁꯨ ꯌꯥꯝ ꯌꯦꯡꯗꯕ ꯉꯁꯤꯗꯤ ꯑꯩ
ओके अदुना अई कनोसि मतम खरा हाबदि ngरang na han gai थाव ngamgidre ko aduna maram orkanda mayam su sum aiji live tharoroidra hada ngarang na hadi message hangbira me live tharoidra ngasi sum aiji sum surprise to oiba dagi matam su nang dabigi live su dum ai thajarapune hojik oina aduna dum mayam na hojik mayam wari batai sanaraga hangminna bu khotpi abasing do dum hangminarase aduna okay रेशमा को टेन एग्जाम सु कुशिलक्त्रे ने ओके रेशमा कोरम आई थमजगिब टॉपिक से क्लास 10 दसु यौरमगदब माले सोशल साइंस यौरमगदब माले अदुग मरी लेना खर दम थमजगिबने नुपिलांगी मतंग दसु को कैमरा जुरेम करी लाइव ओइबिरबनो लाइव से सुम ngasi gi nupilangi mari le na ba sum ai sum soiba lang ki bi yorum bi ai ko dum aina tajabu wari khara sum ai mayam share to jar mane nupilan thoi sing sigi matang da madi nupi gi maram da sum अखंबा तमोगी पौदम खरा मैम थमजरमने अदुने मैम करी करी तानसिगे हजे कुइनदि थाजरोगे पुंखाय खतनि ngasi लाइव से तमजदुजे हयेंदि सुम ngमसु याइको लाइव से अदुना समटाइम्स आई लाइव पुंग फाना थाबा ngमौदब खोतब लेबिसिदि आई याम चिनबा टाइमिंग ओरे सिना अदुगुम लागति एक्सक्यूज तो बिनबगी तंजादु लोमिनबदो आई पामजे सुना मैम वाहं हंगबीगदब लेरिब्रा अदि हुजुजि फाउदा लेबिरिबा सिंगसे कना कना लेबिरिगे अमतंग मेसेज अमतंग थाबिरगदि याम नुवाइजनी मीडियम लेत्रे हुजिकसे लेरिब खरसे मेसेज अमतंग थाबिरगदि ngamkaletina ai नुवाइजगनि हाबसे थमजगे जॉनसन कुमार ओजा लाइव थाबिको लोइखिनी मतम के केजि लेबिको ओके आई ओके अदुदि सुम मैम तानाब याबसु मेसेज थाबिरो मैम इंटरेक्शन तौनबदा सुम पामजे आई कन ngang लेबिसु तानिंग दबसु खोदबसु खरा सुम यावबिरमबसु याय अदुना अदगी यामबगी छात्रसे कयामुक लेबिरिगे ओके आई हनक हनक की याम थमद्रे अदो हनक सेशन होबसिदगी याम थमना बायना याम थमद्रे सेमजिन साजन खरा लोइदबना मरम ओरगा अदुना हनक सेशन होबसिदगी जनवरी सिदगी मसिंग यामना लेरनी चंदबई फियम नहितरी अदुगा हेमरास लेंदे मम तमो वेनसडे नुमित्ता पोकपगी मगुन मगुन खंगे यामना लुपा की मपु नुमित प्लीज अमुक्ता हाइबे अमु वेनसडे आई थादे थागा चक्रमने को अदु सुम मसिउ मसिदि तंग हाइबे नुवाइदे नुमिदांगी केनोदा वरो बिबाते अदो हयेंग हंगानबदा जुम आइगी केनोदा कॉल दा तोबिरो अदो सानसे होय वेनसडे से निंगबुदि खर थुंगनी को वेनसडे बुदे वेनसडे बुदि निंग खर दम थुंगबने मदाव याम यादबो खोदबो हाइबे मुक्तिल ओइदबने को अदुना सोमी मोरांगजा रेशमा कोरोमगी मथक्ता आइगी मेसेज लेहोरे मरो ओके मरो सोमी की से यस रेशमा कोरोमगी सिदा अइना थेंगनरिसिको मरो सोमी ngasi fana thengla phau live tharam bine haibam lere masigi matakta laisam subasini sida ano bu program thabase yam nuai je hare den aduga somi marup somi gi lai je ai gi message ti kan khre marup sigati nei tengde je ati engon u da bai tare hauji amuktang haibiu please okay jum se kesa thabak se jum se pok se ko खर निंग याम थुंगदब खोदब मुक्ति ओइदे निंग खर दम थुंग खोप ले अदुगा खरितंग दि एक हाइबग फंगब मुक्ति ओइरोइबको अदुना पोकप थादुगा मरि लेना येंगोनि दरका ले पोकप थाने नुमितने देन अदुगा नुमितने पोकप थाने रासिने पुंसिलगा आई हयेंग फजन येंबिगे हाइबने अदु खक्तदि खोना हाबि यादव ले बाइ तारेको अदुनने ओके नवचंद्र ब्रदर पुंग कयादगी लाइव थाबिगे नुमित खुदिंगी आई हानदि पुंग निपान मखाइदा थाबने देन अदुगा निपान मखाइदा थाद्रगदि निपान ग मिनिट 95 दा अदमुक थाजबने दो ngasiगidi खर सेमजिन साजन मखा तौरिंगी कांदा अमुका थेंगोखरे अदुना पुंग मापन सबचाना हौजबने हम कोइनदि थाजद्रबने अदुना आई पुंग खाइ अमा थाजगे हौजि मिनिट अमगी चांगदि वालमगदब माले ngasi mayam so ai live thari khangdabagi kenoma napi tengna bi mamang da ina numini ni thagi dabsina ne hoi ai hayeng pulap hajarage jagi phone number pibiu please okay ai phone number hajarake hemras
ꯍꯥꯏꯗꯤ ꯌꯦꯡꯉꯒꯗꯤ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯁꯦ ꯍꯥꯏꯕꯅꯤꯀꯣ ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ 700 59 833 96 ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ 700 59 833 96 ꯑꯣꯀꯦ ꯑꯗꯨꯅ ꯀꯔꯤ ꯀꯔꯤ ꯇꯥꯟꯅꯈꯤꯁꯤꯒꯦ ꯍꯧꯖꯤꯛꯁꯦ ꯍꯌꯦꯡ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯄꯨꯔꯛꯀꯅꯤꯗ ꯊꯕꯛꯁꯤ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯕꯤꯖꯤ ꯑꯣꯏꯕ ꯍꯥꯏꯕꯨ ꯊꯕꯛꯁꯤ ꯈꯔ ꯀꯩ ꯍꯥꯏꯅꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯈꯔ ꯊꯕꯛ ꯌꯥꯝ ꯇꯧꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯒ ꯃꯇꯝ ꯆꯥꯅ ꯄꯨꯟꯕꯁꯤ ꯉꯝꯈꯤꯗꯕꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤꯗꯤ ꯁꯨꯝ ꯉꯝꯃꯅꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯁꯤꯁꯨ ꯑꯃꯨꯛ ꯉꯁꯤꯗꯒꯤ ꯇꯨꯏꯁꯟ ꯑꯃꯁꯨ ꯆꯠꯄ ꯍꯧꯔꯦ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯑꯃꯁꯨ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯣꯏꯔꯒ ꯍꯜꯂꯛꯑꯒ ꯁꯨꯝ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯊꯥꯅꯕ ꯇꯧꯕꯒꯤ ꯐꯤꯕꯝ ꯑꯃ ꯆꯥꯛꯀꯥꯁꯦ ꯀꯣꯟꯅ ꯆꯥꯕꯒꯤ ꯐꯤꯕꯝ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯔꯤ ꯍꯟꯗꯛꯇꯤ ꯑꯗꯨꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ ꯃꯈꯩ ꯑꯩꯁꯨ ꯑꯗꯨꯃꯛ ꯃꯌꯥꯝꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯖꯔꯝꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯩ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯃꯌꯥꯝ ꯀꯔꯤꯒꯤ ꯇꯥꯟꯅꯈꯤꯁꯤꯒꯦ ꯑꯗꯣ ꯍꯥꯏꯕꯤꯔꯣ ꯂꯣꯏꯁꯤꯜꯂꯁꯤꯔ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯃꯤꯅꯤꯠ ꯑꯝꯇ ꯉꯥꯏꯖꯒꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯐꯥꯎꯗ ꯂꯩꯕꯤꯔꯤꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯦꯁꯦꯖ ꯑꯝꯇꯪ ꯊꯥꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯖꯅꯤ ꯔꯦꯁꯃꯥ ꯈꯣꯏꯔꯝ ꯏꯌꯥꯝꯕꯒꯤ ꯋꯥꯆꯞ ꯆꯥꯠ ꯇꯧꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯍꯪꯅꯤꯡꯕ ꯈꯔ ꯂꯩ ꯑꯣꯀꯦ ꯍꯪꯕꯤꯔꯛꯑꯣ ꯌꯥꯏꯌꯦ ꯔꯦꯁꯃꯥ ꯔꯦꯁꯃꯥ ꯑꯣꯀꯦ ꯑꯥꯏ ꯑꯦꯝ ꯋꯥꯆꯤꯡ ꯐꯣꯔ ꯌꯣꯔ ꯀꯣꯏꯁꯟ ꯑꯣꯀꯦ ꯑꯗꯨꯅ ꯑꯩ ꯈꯔ ꯏꯪꯂꯤꯁ ꯍꯩꯕ ꯁꯥꯕ ꯋꯥꯅꯤ ꯀꯩꯝ ꯍꯩꯖꯗꯦ ꯃꯔꯨꯞ ꯌꯥꯎꯔꯗꯤ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯊꯦꯠꯄꯒ ꯉꯥꯡꯕꯁꯤ ꯃꯁꯤ ꯃꯤ ꯃꯥꯡꯗ ꯌꯥꯝ ꯍꯩꯕ ꯈꯔ ꯃꯥꯜꯍꯟꯗ꯭ꯔꯗꯤꯀꯣ ꯑꯣꯖꯥ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯄꯥꯎꯇꯥꯛ ꯈꯔꯗꯪ ꯊꯝꯕꯤꯔꯝꯃꯣ ꯑꯣꯀꯦ ꯃꯔꯨꯞ ꯖꯤꯗꯒꯤꯁꯦ ꯑꯩꯅ ꯑꯍꯥꯟꯕꯔꯥ ꯃꯔꯨꯞ ꯁꯣꯃꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯌꯦ ꯏꯆꯟꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯁꯨ ꯌꯥꯎꯋꯤꯀꯣ ꯏꯆꯟꯅꯨꯄꯤ ꯑꯃ ꯗꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯁꯦ ꯍꯥꯏꯕ ꯀꯩꯅꯣꯗ ꯃꯥ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯨ ꯇꯧ ꯂꯩꯕꯅꯦ ꯃꯃꯤꯡꯗꯣ ꯑꯩ ꯆꯞ ꯆꯥꯕ ꯀꯥꯎꯔꯦ ꯑꯃꯁꯨ ꯍꯥꯟꯅꯗꯤ ꯌꯥꯎꯅꯩꯌꯦ ꯒ꯭ꯔꯨꯞꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯞꯁꯨ ꯇꯧ ꯂꯩ ꯑꯗꯨꯒ ꯉꯁꯤ ꯊꯣꯔꯛꯄꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯦ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤ ꯑꯃꯁꯨ ꯏꯆꯟꯅꯨꯄꯤ ꯍꯥꯏꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯖꯤꯔꯤꯗꯒꯤ ꯍꯧꯖꯤꯛ ꯌꯥꯎꯕꯅꯦ ꯑꯩ ꯆꯞ ꯆꯥꯕ ꯃꯃꯤꯡꯗꯨ ꯀꯥꯎꯔꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯃꯔꯨꯞ ꯁꯣꯃꯤꯁꯨ ꯖꯤꯔꯤꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯀꯦ ꯅꯨꯄꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯄ ꯄꯣꯛꯄꯒꯤ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯑꯃꯨꯛꯇ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨꯕ ꯑꯣꯀꯦ ꯅꯣꯡꯃꯥꯏꯖꯤꯡ ꯃꯒꯨꯟ ꯑꯣꯏꯔꯒꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯁꯤ ꯈꯔ ꯅꯤꯡꯕ ꯊꯨꯡꯗꯕ ꯈꯔ ꯁꯨꯝ ꯂꯩꯒꯅꯤ ꯈꯨꯗꯛꯇ ꯑꯄꯥꯝꯕ ꯄꯣꯠꯁꯤ ꯈꯨꯗꯛꯇ ꯐꯪꯗꯕꯒꯤ ꯑꯗꯨꯒ ꯇꯞꯅ ꯇꯞꯅꯗꯤ ꯐꯪꯒꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯆꯥꯅꯕꯗꯤ ꯍꯦꯟꯅ ꯌꯦꯡꯗꯣꯏꯁꯦ ꯑꯌꯥꯝꯕ ꯌꯦꯡꯉꯤꯁꯤ ꯅꯨꯄꯥ ꯅꯨꯄꯤ ꯄꯛꯅꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯤꯀꯣ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯁꯨꯝ ꯑꯩꯒꯤ ꯀꯩꯅꯣꯗ ꯅꯝꯕꯔꯗ ꯇꯣꯉꯥꯟꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯣꯀꯦ ꯑꯗꯨꯅ ꯀꯔꯤꯅꯣ ꯉꯁꯥꯏ ꯁꯝꯊꯤꯡꯗꯨ ꯂꯩꯔꯤꯕꯦꯜꯂ ꯑꯣꯀꯦ ꯑꯣ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯄꯥꯎꯇꯥꯛ ꯈꯔ ꯑꯣꯀꯦ ꯖꯣꯟꯁꯟ ꯀꯨꯃꯥꯔ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯄꯥꯎꯇꯥꯛ ꯑꯣꯀꯦ ꯑꯩ ꯄꯤꯖꯒꯦ ꯇꯣꯉꯥꯟꯅ ꯇꯣꯄꯤꯛ ꯑꯃ ꯊꯝꯕ ꯐꯥꯎ ꯌꯥꯕ ꯌꯥꯅꯤꯀꯣ ꯋꯦꯅꯦꯁꯗꯦꯒ ꯁꯟꯗꯦꯒ ꯆꯥꯟꯅꯕ꯭ꯔꯥ ꯋꯦꯅꯦꯁꯗꯦꯅ ꯅꯨꯄꯥꯔꯥ ꯅꯨꯄꯤꯔ ꯀꯔꯝꯕꯅꯣ ꯅꯨꯄꯤꯅ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯑꯝꯇ ꯌꯦꯡꯒꯦ ꯍꯧꯖꯤꯛ ꯃꯥꯅ ꯍꯥꯏꯗꯣ ꯅꯨꯄꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯄꯣꯛꯄꯒꯤ ꯍꯥꯏꯕ ꯑꯣꯀꯦ ꯅꯨꯄꯥꯅ ꯋꯦꯅꯦꯁꯗꯦꯅꯦ ꯋꯦꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯤꯇꯪ ꯑꯐꯕ ꯑꯣꯏꯕꯗꯤ ꯋꯥꯠꯂꯤꯀꯣ ꯑꯗꯨ ꯔꯥꯁꯤꯁꯨ ꯌꯦꯡꯁꯦ ꯑꯩ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯖꯣꯟꯁꯟꯒꯤ ꯖꯣꯟꯁꯟ ꯀꯨꯃꯥꯔꯒꯤ ꯀꯩꯅꯣꯁꯤ ꯑꯩ ꯊꯝꯖꯔꯛꯀꯦ ꯑꯩꯈꯣꯏ ꯃꯤꯕꯨ ꯅꯨꯡꯁꯤꯅꯕ ꯆꯠꯄ ꯍꯥꯏꯕꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯗꯤ ꯅꯝꯕꯔ ꯋꯥꯟ ꯑꯩꯈꯣꯏꯁꯦ ꯄꯣꯖꯤꯇꯤꯞ ꯈꯔ ꯈꯟꯕ ꯍꯩꯕ ꯇꯥꯏ ꯀꯣ ꯅꯦꯒꯦꯇꯤꯞ ꯍꯥꯏꯕꯁꯤꯃ ꯂꯥꯞꯅ ꯊꯝꯕꯤꯈꯤꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯄꯣꯖꯤꯇꯤꯞ ꯏꯠꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯋꯥꯔꯗꯁ ꯑꯦꯟ ꯏꯠꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯋꯥꯛꯁ as well as it's in every step
ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯆꯠꯄꯗꯨꯅꯦꯕ ꯄꯣꯖꯤꯇꯤꯚ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯄꯣꯖꯤꯇꯤꯚꯁꯦ ꯑꯗꯨꯅ ꯅꯦꯒꯦꯇꯤꯚ ꯌꯥꯔꯤꯈꯩ ꯆꯠꯄꯤꯅꯣ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯣꯖꯤꯇꯤꯚ ꯆꯠꯄꯤꯌꯣ ꯄ꯭ꯂꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤ ꯑꯅꯤꯇꯪ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯁꯨ ꯂꯤꯗꯔꯁꯤꯞꯀꯤ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯜꯂꯣ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯁꯦ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯟꯒꯗꯧꯕ ꯍꯥꯏꯕꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯦ ꯂꯤꯗꯔꯁꯤꯞ ꯀꯩꯅꯣꯗ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯜꯂꯒ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯁꯦ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯃꯤꯟꯅꯅꯕꯒꯤ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯂꯤꯗꯔꯁꯤꯞ ꯀ꯭ꯋꯥꯂꯤꯇꯤꯕꯨ ꯆꯦꯜꯂꯗꯤ ꯃꯁꯥꯗ ꯑꯁꯥꯎꯕ ꯂꯩꯔꯔꯣꯏ ꯄꯣꯖꯤꯇꯤꯚ ꯉꯥꯛꯇ ꯈꯜꯂꯅꯤ ꯑꯦꯟ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯗꯨꯃꯛ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯀꯩꯗꯧꯒꯅꯤ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯁꯥꯎꯅꯕ ꯁꯤꯟꯕꯤꯔꯁꯨ ꯃꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯕ ꯁꯤꯜꯂꯛꯄ ꯑꯩꯅ ꯁꯥꯎꯕꯤꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯁꯤꯜꯂꯛꯏꯕ ꯃꯉꯣꯟꯗꯁꯨ ꯁꯥꯎꯕꯤꯅꯣ ꯑꯗꯨꯒ ꯁꯥꯎꯗꯕ ꯑꯩꯅ ꯈꯛ ꯁꯥꯎꯕꯤꯗꯕ ꯑꯗꯨꯁꯨ ꯀꯩꯗꯧꯕ ꯃꯥꯅ ꯑꯗꯨ ꯁꯤꯜꯂꯛꯄ ꯀꯥꯟꯗꯨꯗ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯐꯕ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤ ꯐꯅꯕ ꯊꯕꯛ ꯑꯃ ꯇꯧꯕꯤꯔꯝꯕ ꯇꯥꯔꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯑꯩꯕꯨ ꯁꯥꯎꯅꯕ ꯁꯤꯜꯂꯛꯏꯕ ꯃꯤꯗꯨ ꯃꯥ ꯐꯕꯅꯤꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯁꯨ ꯀꯩꯗꯧꯕ ꯃꯥꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯟꯖꯒꯦ ꯍꯥꯏꯗꯤ ꯑꯩꯕꯨ ꯁꯥꯎꯅꯕ ꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯁꯥꯎꯈ꯭ꯔꯕ ꯇꯥꯔꯒꯗꯤ ꯃꯥꯏ ꯄꯥꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏ ꯇꯥꯔꯒꯗꯤ ꯃꯥ ꯃꯥꯏꯊꯤꯍꯟꯒꯦ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯁꯥꯎꯅꯕ ꯁꯤꯜꯂꯛꯄꯗ ꯑꯩꯅ ꯁꯥꯎꯕꯤꯗ꯭ꯔꯒꯗꯤ ꯃꯥ ꯃꯥꯏꯊꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯁꯤꯁꯨ ꯑꯣꯏꯔꯦ ꯗꯦꯟ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯛ ꯈꯥ ꯇꯨꯅ ꯆꯠꯄ ꯑꯩꯈꯣꯏ ꯈꯪꯅ ꯆꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯗꯨꯝ ꯐꯩ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯑꯣꯏꯔꯒ ꯅꯨꯄꯤꯅ ꯁꯟꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯗꯨꯅꯦ ꯑꯩꯅ ꯌꯦꯡꯖꯈꯤꯕꯁꯦ ꯑꯗꯨꯒ ꯐꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅꯅꯣ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯌꯨꯝ ꯄꯥꯜꯂꯁꯨ ꯆꯥꯟꯅꯔꯣꯏꯗ꯭ꯔꯣ ꯑꯣꯖꯥ ꯑꯣꯀꯦ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯍꯥꯏꯕꯅꯤꯀꯣ ꯆꯐꯨ ꯑꯃ ꯀꯥꯏꯒꯟꯕ ꯈꯔ ꯂꯩꯅꯤ ꯆꯐꯨ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯌꯥꯗꯕ ꯆꯐꯨꯒ ꯀꯥꯏꯒꯟꯕ ꯂꯩ ꯍꯥꯏꯕꯅꯤ ꯗꯤꯇꯦꯜꯗ ꯑꯗꯨꯝ ꯁꯥꯟꯅꯁꯤ ꯌꯥꯏ ꯖꯣꯟꯁꯟ ꯀꯨꯃꯥꯔ ꯑꯩ ꯄꯣꯏꯟꯗꯤ ꯌꯥꯝ ꯂꯩꯔꯤꯀꯣ ꯁꯤ ꯈꯛꯀꯤ ꯇꯣꯉꯥꯟꯅ ꯑꯩ ꯑꯃ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯑꯃꯨꯛꯇꯪꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯀꯣ ꯑꯩꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯖꯔꯛꯀꯦ ꯄꯣꯏꯟ ꯌꯥꯝ ꯂꯩ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯆꯠꯄꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯥꯔꯊꯁꯨ ꯌꯥꯝ ꯄꯨꯈꯤꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣই ꯄꯣꯏꯟ ꯑꯍꯨꯝ ꯈꯛꯇꯅꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯄꯣꯏꯟ ꯌꯥꯝ ꯂꯥꯛꯀꯅꯤ ꯈꯟꯅꯁꯤ ꯑꯗꯨꯃꯛ ꯅꯩꯅꯁꯤ ꯇꯥꯟꯅꯃꯤꯟꯅꯁꯦ ꯍꯥꯏꯕꯁꯤꯅꯦ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯕ ꯌꯥꯔꯗ꯭ꯔꯥ ꯃꯌꯥꯝ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯎꯅꯁꯦ ꯃꯌꯥꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯍꯧꯖꯤꯛꯀꯤ ꯃꯤꯅ ꯅꯨꯡꯁꯤꯅꯕ ꯆꯠꯄ ꯀꯥꯟꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯖꯔꯛꯈꯤꯅꯤꯀꯣ ꯌꯥꯈꯤꯔꯣꯏ ꯍꯦꯝꯔꯥꯖ ꯑꯣꯀꯦ ꯉꯥꯏꯖꯒꯦ ꯑꯣꯀꯦ ꯌꯥꯏ ꯇꯣꯄꯤꯛ ꯑꯣꯏꯅ ꯅꯦꯛꯁ ꯇꯥꯏꯝꯗ ꯑꯃ ꯁꯦꯝꯕꯤꯌꯣ ꯑꯣꯀꯦ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯕ꯭ꯂꯣꯛ ꯑꯃ ꯁꯨꯝ ꯁꯦꯝꯖꯔꯛꯀꯦꯀꯣ ꯑꯩ ꯏꯁꯥꯃꯛꯅ ꯊꯣꯛꯑꯒ ꯂꯥꯏꯚ ꯅꯠꯇꯕꯤꯗ ꯃꯌꯥꯝ ꯐꯖꯅ ꯁꯦꯡꯅ ꯋꯤꯠꯁ ꯑꯦꯛꯖꯥꯝꯄꯜꯒ ꯀꯩꯀꯥꯕꯨ ꯄꯤꯔꯛꯄ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯐꯖꯅ ꯁꯦꯝꯅꯕ ꯂꯝꯕꯤꯗꯣ ꯑꯝꯇꯪ ꯑꯩ ꯌꯥꯖꯔꯛꯀꯦ ꯄ꯭ꯂꯥꯟ ꯇꯧꯖꯔꯛꯀꯦ ꯑꯣꯀꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯕ꯭ꯔꯗꯔ ꯃꯧꯕꯨ ꯂꯥꯛꯂꯗꯤ ꯏꯃꯨꯡ ꯑꯌꯥꯝꯕ ꯏꯁꯨ ꯍꯦꯟꯒꯠꯂꯛꯑꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯒꯦ ꯑꯗꯨꯅꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯃꯄꯨꯡ ꯑꯣꯏꯅ ꯋꯨꯃꯦꯟꯁ ꯍꯥꯏꯁꯦ ꯒꯥꯔꯜꯁ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯩ ꯅꯨꯄꯤ ꯍꯥꯏꯖꯕ ꯋꯥꯅꯦꯕ ꯅꯨꯄꯤꯁꯦ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯗꯣ ꯀ꯭ꯔꯥꯏꯁꯤꯁ ꯂꯩꯔꯤꯁꯤ ꯃꯔꯝꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯨꯝ ꯑꯃ ꯄꯥꯜꯂꯒꯗꯤ ꯃꯥꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯄꯥꯝꯅꯔꯛꯄ ꯑꯗꯨꯒꯨꯝꯕ ꯃꯔꯝꯁꯤꯡꯁꯤꯗꯒꯤꯁꯨ ꯌꯥꯝ ꯑꯣꯏ ꯃꯥꯒꯤ ꯂꯝ ꯄꯥꯝꯅꯔꯛꯄ ꯂꯩꯐꯝ ꯆꯥꯐꯝ ꯄꯥꯝꯅꯔꯛꯄ ꯑꯗꯨꯁꯨ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯋꯦꯜꯊ ꯀꯅꯥꯅꯣ ꯄꯥꯝꯃꯛꯇꯣꯏꯁꯦ ꯋꯨꯃꯦꯟꯁꯤꯡꯅ ꯋꯨꯃꯦꯟꯅ ꯋꯦꯜꯊ ꯄꯥꯝꯒꯅꯤ ꯄꯥꯝꯕꯗꯩꯗꯤ ꯋꯥꯏꯟꯁꯨ ꯁꯤꯖꯤꯟꯅꯔꯛꯑꯅꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯗꯨꯗꯩꯗꯤ ꯀ꯭ꯔꯥꯏꯁꯤꯁ ꯂꯥꯛꯑꯅꯦꯕ ꯀ꯭ꯔꯥꯏꯁꯤꯁꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯛꯑꯅꯤ ꯃꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯩꯈꯣꯏ ꯃꯧꯁꯦ
ꯃꯧ ꯂꯥꯛꯑꯗꯤ ꯈꯔ ꯁꯨꯝ ꯏꯃꯨꯡꯗꯨꯒꯤ ꯑꯌꯥꯝꯕ ꯏꯁꯨ ꯀꯌꯥꯁꯤꯡꯁꯦ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯑꯌꯥꯝꯕ ꯂꯩ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯁꯤꯅꯤ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯁꯨ ꯉꯁꯥꯏꯒꯤ ꯋꯨꯃꯦꯟ ꯋꯦꯜ ꯑꯦꯟ ꯋꯥꯏꯟ ꯑꯗꯨꯒꯤ ꯃꯅꯨꯡ ꯁꯨꯝ ꯆꯟꯕꯅꯦ ꯕꯤꯁꯦꯁ ꯃꯔꯥꯡꯊꯦꯝ ꯑꯣꯖꯥꯕꯨ ꯌꯥꯏꯐꯔꯦ ꯅꯨꯄꯥꯅ ꯅꯤꯡꯊꯧꯀꯥꯕ ꯑꯗꯨꯒ ꯅꯨꯄꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯀꯝꯗꯧꯒꯦ ꯍꯥꯏꯕꯁꯦ ꯀꯦ ꯅꯣꯡꯃꯥꯏꯖꯤꯡ ꯀꯝꯗꯧꯒꯦ ꯁꯝꯂꯞꯄ ꯑꯦꯛꯁꯄ꯭ꯂꯦꯟ ꯃꯆꯥ ꯑꯃꯇꯪ ꯊꯝꯕꯤꯔꯝꯃꯨ ꯅꯨꯄꯥꯅ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯌꯨꯝꯁꯀꯩꯁ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯊꯥꯡꯖ ꯍꯥꯏꯕꯅꯦ ꯅꯣꯡꯃꯥꯏꯖꯤꯡꯗ ꯍꯧꯕꯅꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯌꯨꯝꯁꯀꯩꯁ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖ ꯀꯩꯅꯣꯅꯦ ꯅꯤꯡꯊꯧꯀꯥꯕꯗꯩꯅꯤꯀꯣ ꯅꯨꯄꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯍꯥꯏꯕꯅꯤ ꯅꯨꯄꯥꯅ ꯅꯤꯡꯊꯧꯀꯥꯕ ꯍꯥꯏꯕꯅꯦ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯌꯨꯝꯁꯀꯩꯁ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯆꯐꯨ ꯎꯌꯥꯟ ꯑꯩꯈꯣꯏꯒꯤ ꯈꯥꯕꯩ ꯇꯥꯏ ꯀꯌꯥ ꯑꯐꯕ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯁꯦꯁ ꯃꯔꯥꯡꯊꯦꯝ ꯑꯩꯈꯣꯏ ꯆꯐꯨ ꯎꯌꯥꯟ ꯈꯥꯕꯩ ꯍꯥꯏꯅ ꯊꯤꯔꯛꯄ ꯀꯥꯟꯗ ꯈꯥꯕꯩ ꯇꯥꯕꯁꯤꯁꯨ ꯍꯌꯦꯡ ꯂꯩꯃꯤꯟꯅꯕꯗ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯇꯝ ꯈꯔꯗ ꯅꯨꯡꯁꯤꯅꯔꯝꯃꯒ ꯈꯥꯕꯩ ꯈꯔ ꯁꯥꯅ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯇꯥꯏꯌꯦꯅ ꯁꯨꯝ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯅꯤꯀꯣ ꯃꯊꯪꯗ ꯍꯦꯝꯔꯥꯖꯆꯟꯗ꯭ꯔ ꯋꯦꯅꯁꯗꯦ ꯁꯟꯗꯦ ꯆꯥꯟꯅꯗꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯄꯦꯟꯗꯦ ꯑꯣꯖꯥ ꯀꯃꯥꯏꯅ ꯆꯥꯟꯅꯗꯣꯏꯅꯣ ꯑꯣꯖꯥꯅ ꯑꯐꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯂꯥꯛꯑꯦ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯑꯃꯁꯨꯡ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯋꯥꯆꯞꯇ ꯗꯤꯇꯦꯜꯗꯣ ꯍꯥꯏꯅꯔꯁꯤꯀꯣ ꯀꯔꯤ ꯂꯩꯒꯦ ꯀꯩ ꯂꯩ ꯑꯉꯥꯟꯕꯗ ꯍꯥꯏꯅꯔꯁꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯩꯒꯤ ꯍꯥꯏꯕꯤꯔꯝꯃꯣ ꯆꯠꯈꯤꯅꯨ ꯍꯦꯝꯔꯥꯖꯀꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤꯀꯣ ꯁꯟꯗꯦꯒ ꯀꯩꯅꯣꯒꯗꯣ ꯀꯩꯅꯣ ꯁꯟꯗꯦ ꯆꯥꯟꯅꯗꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯑꯣꯀꯦ ꯑꯗꯨꯝ ꯂꯩꯔꯦ ꯑꯩ ꯍꯥꯏꯖꯔꯤꯀꯣ ꯑꯩꯒꯤ ꯋꯥꯆꯞꯇ ꯐꯖꯅ ꯁꯥꯟꯅꯁꯦ ꯏꯅꯥꯎ ꯍꯦꯝꯔꯥꯖ ꯀꯣ ꯑꯗꯒꯤ ꯅꯕꯆꯟꯗ꯭ꯔ ꯕ꯭ꯔꯗꯔ ꯑꯗꯨꯕꯨ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯃꯟꯗꯦ ꯉꯥꯛꯇꯅꯤ ꯑꯣꯏꯔꯤꯕꯗꯤ ꯀꯔꯤ ꯇꯧꯒꯦ ꯆꯐꯨ ꯉꯥꯛꯇ ꯇꯥꯏ ꯆꯐꯨ ꯑꯃ ꯀꯥꯏꯒꯅꯤ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯑꯣꯀꯦ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯎꯅꯁꯤꯀꯣ ꯅꯤꯡꯊꯧꯀꯥꯕ ꯃꯁꯦꯟ ꯂꯧꯅꯕꯗ ꯀꯔꯤ ꯆꯞ ꯃꯥꯟꯅꯩ ꯃꯄꯣꯛ ꯅꯨꯃꯤꯠꯄꯨ ꯃꯥꯟꯅꯔꯗꯤ ꯌꯥꯝ ꯐꯠꯇꯕ ꯑꯣꯏ ꯆꯐꯨ ꯑꯃ ꯀꯥꯏꯒꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯆꯐꯨ ꯑꯅꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯕꯅꯤ ꯑꯗꯨꯃꯛ ꯀꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯂꯧꯖꯔꯒꯦ ꯃꯌꯥꯝꯀꯣ ꯇꯨꯝꯅꯤꯡꯕꯒꯤ ꯀꯩꯅꯣꯝꯁꯨ ꯐꯥꯎꯖꯤꯜꯂꯛꯑꯦ ꯋꯥꯔꯧꯕꯤꯕ ꯍꯌꯦꯡ ꯄꯨꯡ 9:30 ꯆꯞ ꯆꯥꯅ ꯃꯌꯥꯝ ꯎꯅꯁꯦ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯄꯨꯔ ꯂꯥꯛꯆꯒꯦ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯁꯨꯝ ꯎꯅꯈꯤꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯉꯁꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯈꯤ ꯍꯥꯏꯕꯗꯨꯃꯛ ꯃꯌꯥꯝꯅ ꯌꯦꯡꯂꯒ ꯄꯥꯎ ꯑꯩꯈꯣꯏꯗ ꯀꯃꯦꯟ ꯕꯣꯛꯁꯇ ꯅꯠꯇ꯭ꯔꯒ ꯋꯥꯆꯞ ꯅꯝꯕꯔꯗ ꯍꯥꯏꯕꯤꯔꯛꯎ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯎꯅꯁꯤꯒꯦ ꯄꯨꯡ 9:30ꯗ ꯁꯣꯏꯗꯅ ꯎꯅꯁꯦ ꯀꯦꯁ ꯆꯥꯎꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯔꯦꯞꯄ ꯂꯩꯇꯕꯁꯦ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯒꯦ ꯈꯨꯗꯤꯡꯃꯛꯇꯣ ꯑꯔꯦꯞꯄ ꯂꯩꯇꯕꯁꯦ ꯁꯨꯝ ꯊꯃꯣꯏ ꯆꯦꯠꯄꯤꯌꯣ ꯄꯣꯖꯤꯇꯤꯚ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯄꯣꯖꯤꯇꯤꯚ ꯈꯟꯕꯤꯌꯣ ꯑꯗꯨꯃꯛ ꯌꯥꯒꯅꯤ ꯀꯩꯁꯨ ꯀꯥꯏꯔꯣꯏ ꯒꯨꯗ ꯅꯥꯏꯠ ꯁꯣꯅꯤꯌꯥ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯑꯗꯨꯅ ꯍꯌꯦꯡ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃꯒ ꯃꯌꯥꯝꯒ ꯎꯅꯁꯤꯀோ ꯁꯣꯏꯗꯅꯃꯛꯀꯤ ꯄꯨꯡ 9:30 ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 8:30 PM ꯀꯔꯤꯒꯨꯝꯕ ꯁꯤꯗ 9:30 ꯈꯤꯇꯪ ꯃꯤꯅꯤꯠ ꯈꯔ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤन ꯇꯧꯔꯁꯨ 9ꯒ ꯃꯤꯅꯤꯠ 95 ꯐꯥꯎꯗꯗꯤ ꯇꯧꯒꯅꯤ ꯀꯣ ꯁꯤꯗ ꯈꯔ ꯊꯦꯡꯅ ꯂꯥꯛꯄꯁꯤꯡꯁꯤꯒꯤ ꯁꯨꯝ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ खरा थेंथाबा लेकिन सॉरी ये मैसेज को ngawre kuna hare okay yam nuai thank you jana yai fare thank you yai fare chapu kai ba haidi amadi sigani hai bugi waro o sibu oibi yai natraga kaina bo oibi yai adudi rasiga kaiga punsindaga muk yemna kiduni ko aduda ai hajarake ओके मैम काइना याथिंग निजरगे ngasi dongtedi pina pina si waro biroi mayam message thabirakhiba kudimak amadi tung thabirakadaba yengbikhiba tungni yengbirkadaba amadi subscriber kudimak viewer kudimak nauna viewer oibiriba nauna subscriber oibiriba kwai kudimak pu kamsu mangana ngasi so amukka hanna ibokno kurum jabuga loinana punamakpu thagat waisi matang saida thamjage amadi matang saida loisinjage miyeng tarbigi kudimak punamakpu pk gi mhut sinjaraga thagat jabu kunokjari yai fare